ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯥꯗꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯟꯕꯤ ꯃꯕꯣꯛꯀ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯃꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯃꯇ ꯊꯥꯗꯣꯏꯕꯨ ꯃꯆꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯤ ꯃꯇꯨꯅ ꯉꯝꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯖꯕ ꯄꯥꯡꯗꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯟꯊꯣꯛꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯃꯦꯂꯩ ꯃꯥꯁꯨ ꯃꯁꯨꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯩ ꯇꯦꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯁꯨ, ꯌꯣꯡꯆꯥꯛꯁꯤ ꯁꯤꯡꯖꯨ ꯈꯔ ꯇꯧ, ꯈꯔ ꯀꯨꯞꯅ ꯁꯣꯏꯌꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯁꯥꯏꯕ ꯌꯥꯗ꯭ꯔꯦ." "ꯍꯣꯏ ꯑꯕꯣꯛ, ꯑꯗꯣ ꯀꯥꯏꯗ ꯌꯣꯡꯆꯥꯛꯅꯣ ꯁꯤꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ." "ꯅꯃꯥꯕꯣꯛ ꯃꯤ ꯑꯃꯅ ꯄꯤꯔꯛꯄꯅꯤ ꯉꯁꯥꯏ. ꯑꯩꯅ ꯌꯥꯝꯃꯜꯂꯤ, ꯏꯁꯨ ꯏꯕꯦꯟꯈꯛꯅꯤ ꯆꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯕꯨꯅꯦ, ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯆꯥꯋꯣꯅꯅꯦ ꯆꯔꯣꯡ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯏ." "ꯑꯗꯣ ꯑꯕꯣꯛ, ꯏꯗꯣꯝꯆꯥ ꯍꯣꯏ ꯏꯃꯥꯕꯣꯛ ꯍꯣꯏꯒꯤꯁꯨ ꯈꯔ ꯄꯤꯈꯤꯁꯦ. ꯌꯥꯝꯃꯜꯂꯤ ꯌꯣꯡꯆꯥꯛꯁꯦ. ꯑꯩꯈꯣꯏꯅꯤ ꯈꯛꯅ ꯆꯥꯕꯗꯣ ꯀꯩꯁꯨ ꯉꯝꯃꯣꯏ." "ꯏ, ꯀꯩꯗꯧꯕꯒꯤ ꯃꯣꯏꯗ ꯄꯤꯗꯣꯏꯕ? ꯃꯣꯏꯗ ꯄꯤꯗꯧ ꯁꯔꯨꯛꯅꯦ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯀꯦ. ꯑꯗꯨꯒ ꯏꯁꯨꯅ ꯌꯥꯝ ꯄꯤꯅꯤꯡꯂꯤꯕ ꯌꯣꯡꯆꯥꯛꯇꯣ ꯑꯃꯥꯡꯕ ꯑꯣꯜꯂꯀꯥꯟꯗꯅꯦ ꯃꯣꯏꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯝꯖꯤꯟꯒꯦ." "ꯑꯁ, ꯑꯕꯣꯛꯁꯤꯗꯤ ꯍꯩꯅꯗꯦ ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ. ꯃꯧ ꯑꯅꯤꯅꯤꯅ ꯂꯩꯔꯤꯁꯤꯁꯨꯅꯦ ꯅꯣꯡꯃꯇ ꯃꯣꯏꯗꯒꯤꯗꯤ ꯁꯤꯃ ꯆꯥꯎꯅ ꯄꯤꯔꯛꯄ ꯅꯠꯇꯦ. ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯆꯥꯎꯅ ꯄꯤꯗꯣꯏꯅꯣ? ꯄꯤꯔꯨꯅꯨ. ꯃꯣꯏꯗ ꯄꯤꯗꯣꯏ ꯁꯔꯨꯛꯅꯦ ꯈꯣꯡꯕꯥꯟꯗ ꯊꯥꯗꯈꯣ. ꯑꯩꯅꯅꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤ. ꯏꯃꯧꯁꯨ ꯅꯨꯡꯁꯤꯗꯦ, ꯏꯆꯥꯁꯨ ꯅꯨꯡꯁꯤꯗꯦ. ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯍꯥꯏꯗꯅ ꯍꯪꯕꯤꯔꯔꯕ꯭ꯔꯣ? ꯃꯈꯣꯏꯒꯤ ꯍꯥꯏꯕꯨ ꯅꯪꯅ ꯄꯥꯕꯨꯡꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯊꯅꯝꯕ ꯏꯪꯈꯣꯜ ꯃꯆꯦꯠꯁꯦ ꯃꯁꯤꯗ ꯃꯤꯇꯥꯗꯨ ꯂꯩꯔꯤꯕꯅꯤ. ꯃꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯅ ꯃꯆꯦꯠ ꯌꯣꯟꯊꯣꯛꯂꯒ ꯃꯊꯤꯕꯣꯡꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯆꯥ ꯂꯩꯔꯦ. ꯁꯨꯗꯅ ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯅꯤꯡꯕ. ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯂꯥꯏꯔ ꯇꯥꯟ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩ ꯁꯥꯎꯅ ꯉꯥꯡꯂꯤ꯫ ꯊꯥꯗꯣꯏꯅ, "ꯌꯥꯔꯦꯁꯦ ꯑꯕꯣꯛ, ꯑꯔꯦꯝꯕꯗ ꯄꯪꯆꯥꯎꯗ ꯆꯥꯎꯏ. ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯃꯣꯏꯗꯤ ꯌꯣꯡꯆꯥꯛ ꯄꯤꯁꯦ ꯍꯥꯏꯔꯨꯕꯅꯣ ꯈꯪꯗꯦ. ꯍꯣ ꯑꯗꯨꯅꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯍꯥꯏꯔꯛꯀꯅꯣꯕ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯗꯨ ꯈꯠꯅꯔꯛꯂꯝꯃꯤ꯫ "ꯀꯗꯥꯏꯗꯅꯣ ꯍꯧꯗꯣꯡ ꯆꯤꯛꯅꯔꯤꯁꯤꯅ? ꯇꯥꯅꯤꯡꯗꯕꯅ. ꯍꯥꯏ, ꯍꯧꯗꯣꯡꯅꯦꯍꯦ, ꯇꯥꯅꯤꯡꯗꯦꯅꯦ. ꯉꯁꯤꯅꯦ ꯍꯧꯗꯣꯡꯒ ꯂꯣꯏꯅ ꯅꯨꯡꯗꯨꯝ ꯆꯥꯅꯤꯀꯣ ꯑꯔꯦꯝꯕꯗ." "ꯑꯁ, ꯑꯕꯣꯛꯁꯤꯗꯤ ꯀꯔ ꯌꯥꯝ ꯇꯥꯏ. ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒꯅ ꯇꯥꯔꯗꯤ ꯑꯃꯨꯛ ꯑꯕꯣꯛꯇ ꯑꯣꯟꯁꯤꯟꯕꯤꯔꯛꯁꯅꯤ." "ꯀꯩꯅꯣ, ꯑꯩꯗꯤ ꯃꯣꯏꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯍꯧꯗꯣꯡꯗ ꯍꯥꯏꯖꯕ. ꯍꯧꯗꯣꯡꯁꯨ ꯆꯤꯛꯅꯗꯅ ꯍꯧꯗꯣꯡꯗ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯑꯕꯣꯛ ꯆꯤꯟꯊꯤꯕꯤ." ꯃꯦꯂꯩꯗꯨ ꯅꯣꯛꯇꯨꯅ, "ꯍꯩꯃ, ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯤꯟ ꯊꯤꯔꯒꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ. ꯃꯣꯏꯁꯦ ꯃꯤꯕꯨꯗꯤ ꯃꯤꯅꯦ, ꯑꯗꯣ ꯍꯧꯗꯣꯡꯒꯤ ꯃꯃꯥꯏ ꯄꯥꯟꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤꯅꯦ." ꯑꯕꯣꯛꯁꯤꯗꯤꯕ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯅ ꯃꯕꯣꯛꯀ ꯋꯥꯔꯤ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯂꯥꯏꯕꯤꯗꯨ ꯂꯥꯛꯇꯨꯅ, "ꯍꯩ ꯊꯥꯗꯣꯏ, ꯅꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯎ. ꯅꯪ ꯕꯥꯖꯤꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯂꯩꯌꯦ, ꯃꯗꯨ ꯑꯃꯨꯛꯇ ꯁꯨꯔꯨ ꯂꯥꯎ." ꯃꯦꯂꯩꯅ ꯇꯥꯞꯑꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩ, ꯀꯩꯅꯣ? ꯅꯄꯨꯔꯣꯏꯕꯒꯤ ꯐꯤꯗꯨꯗꯤ ꯅꯪꯅ ꯁꯨꯕ ꯌꯥꯗ꯭ꯔో? ꯏꯁꯨꯁꯦ ꯃꯁꯥꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯕ ꯃꯤꯅꯤ. ꯅꯣꯏꯒꯤ ꯐꯤ ꯁꯨꯕ ꯁꯪꯉꯣꯏ. ꯀꯩꯅꯣ ꯏꯃꯥꯅ ꯍꯦꯛꯇ ꯀꯟꯊꯣꯔꯛꯂꯤꯁꯤꯕꯣ? ꯀꯅꯥ ꯅꯠꯇꯦ ꯏꯆꯥꯅꯦꯅ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯁꯪꯉꯣꯏꯅ ꯃꯥꯡꯊꯔꯛꯏ. ꯍꯣ, ꯅꯌꯨꯝꯒꯤ ꯊꯕꯛꯇꯨꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯅꯣ ꯍꯥꯏꯕꯅꯤꯗ. ꯉꯥꯏꯍꯥꯛ ꯀꯥꯡꯗꯦ ꯑꯃꯅ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ, ꯑꯃꯅ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ. ꯏꯁꯨꯁꯦ ꯅꯣꯏ ꯃꯧ ꯑꯅꯤꯒꯤ ꯄꯥꯈꯣꯟꯗ ꯁꯤꯒꯗꯧꯔꯦ. ꯍꯣꯏꯁꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ ꯅꯠꯇꯦ. ꯈꯨꯠꯁꯦ ꯉꯔꯥꯡ ꯇꯨꯁꯤꯟꯕꯗ ꯁꯣꯛꯈ꯭ꯔꯦꯅ ꯑꯃꯨꯛꯇ ꯁꯨꯕꯤꯌꯣꯅ ꯍꯥꯏꯕꯅꯤ." "ꯍꯥ, ꯇꯨꯁꯤꯜꯂꯦꯕ? ꯁꯤꯔꯝꯂꯗꯤ ꯐꯗꯧꯕ." ꯊꯥꯗꯣꯏꯅ, "ꯑꯁ, ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯕꯣꯛ, ꯑꯩ ꯂꯪꯆꯥꯛ ꯆꯥꯛꯄꯁꯤ ꯂꯣꯏꯗꯧꯔꯦ. ꯃꯁꯤ ꯂꯣꯏꯕꯒ ꯂꯥꯛꯂꯒꯦ."
ꯑꯗꯨꯗꯤ ꯁꯠ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯤꯁꯤꯡꯗꯣ ꯀꯪꯍꯧꯗꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯦꯂꯩ ꯃꯆꯨꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯃꯅꯦ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏꯅ ꯍꯦꯛꯇ ꯌꯥꯔꯦ ꯅꯣꯡꯃꯇꯁꯨ ꯑꯩ ꯁꯪꯂꯣꯏ ꯑꯩ ꯊꯕꯛ ꯂꯩꯅ ꯍꯥꯏꯔꯣꯏꯗꯧꯅꯤ ꯅꯪꯀꯣ ꯅꯪ ꯄꯪꯃꯜꯂꯦ ꯑꯩꯒꯤ ꯏꯁꯨꯒ ꯃꯥꯟꯖꯗꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯈꯪꯗꯦꯗꯕꯣ ꯑꯩꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ ꯉꯝꯃꯣꯏ ꯅꯪꯗꯤ ꯐꯤꯕꯨꯗ꯭ꯔꯨꯅꯤꯅ ꯉꯝꯃꯣꯏꯑꯕ ꯑꯄꯪꯕꯤ ꯍꯥꯏꯁꯤꯅꯤ ꯃꯤꯅ ꯌꯦꯠꯇ ꯂꯩꯌꯨ ꯂꯩꯅꯤ ꯑꯣꯏꯗ ꯂꯩꯌꯨ ꯂꯩꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯂꯩꯔꯤꯕꯅꯤꯅꯅꯦ ꯐꯔꯤꯌꯦ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯧ ꯑꯅꯤꯁꯤꯅ ꯎꯀꯥꯏ ꯇꯛꯄꯗ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯗꯣꯏꯒꯤꯅ ꯃꯗꯣꯝꯆꯥ ꯑꯣꯏꯔꯤꯕꯤ ꯂꯩꯔꯥꯡ ꯑꯗꯨ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯦꯂꯩ ꯃꯃꯧ ꯑꯇꯣꯝꯕꯤ ꯎꯕꯗ ꯄꯩꯊꯣꯛꯇꯨꯅ ꯃꯁꯤꯒꯤ ꯊꯤꯔꯛꯇ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯍꯥꯏꯕꯤ ꯃꯍꯥ ꯇꯧ ꯉꯝꯕꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯂꯥꯏꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯍꯩ ꯊꯥꯗꯣꯏ ꯅꯪꯅꯦ ꯅꯅꯦ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯑꯩꯒꯤ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯔꯣ ꯂꯥꯛꯑꯣ ꯅꯪꯗꯤ ꯆꯠꯄ ꯀꯩꯗꯧꯒꯦ ꯑꯉꯥꯡꯗ ꯃꯈꯣꯟ ꯑꯃ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣꯗ ꯀꯅꯥꯅꯗꯤ ꯏꯆꯥꯅꯤꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯣ ꯀ꯭ꯋꯥ ꯑꯗꯨ ꯐꯥꯎꯗꯤ ꯅꯁꯥꯅ ꯊꯣꯛꯂꯒ ꯂꯩꯖꯔꯨꯁꯨ ꯍꯥꯏꯕꯅꯤꯗ ꯃꯤꯋꯥ ꯉꯥꯡꯕ ꯑꯣꯏꯅ ꯀꯩꯅꯣ ꯑꯩꯕꯨ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯃꯤꯗꯧꯅ ꯃꯤꯋꯥꯕꯨꯗꯤ ꯉꯥꯡꯗꯦꯗ ꯑꯗ ꯁꯨꯝ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯄ ꯑꯣꯏꯅ ꯆꯥꯕ ꯇꯨꯝꯅꯅꯕ ꯃꯤꯋꯥ ꯉꯥꯡꯅꯔꯁꯨ ꯍꯥꯏꯕꯅꯤꯗ ꯂꯩꯔꯥꯡ ꯑꯗꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯐꯦꯠ ꯂꯥꯎꯗꯨꯅ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯁꯨꯗꯅꯦ ꯄꯥꯈꯣꯟ ꯁꯤꯍꯟꯅꯤꯡꯗ꯭ꯔꯤꯗꯣ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯔꯦ ꯄꯥꯈꯣꯟꯒ ꯑꯃꯠꯇ ꯁꯤꯕ ꯌꯥꯗ꯭ꯔꯕꯣꯏꯔꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯀꯥꯟ ꯂꯥꯛꯈꯤꯅꯤꯗꯅ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯊꯥꯗꯣꯏꯅ ꯇꯍꯥ ꯇꯍꯥ ꯏꯟꯗꯣꯝꯆꯥ ꯌꯥꯅꯤꯌꯦ ꯑꯩ ꯂꯩꯕꯤꯔꯨꯒꯦ ꯌꯥꯖꯔꯦ ꯏꯕꯦꯝꯃ ꯌꯥꯖꯔꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯍꯩꯃ ꯏꯟꯗꯣꯝꯆꯥꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯥꯎꯒꯤ ꯁꯥꯎꯖꯁꯅꯨ ꯑꯗꯣꯕꯣ ꯑꯩ ꯏꯃꯥꯕꯣꯛꯀꯤ ꯐꯤꯗꯣ ꯑꯃꯨꯛꯇ ꯁꯨꯕꯤꯔꯨꯈꯤꯒꯦ ꯂꯪꯆꯥꯛꯁꯨ ꯆꯥꯛꯄ ꯂꯣꯏꯔꯦ ꯁꯨꯔꯨꯔꯣ ꯁꯨꯔꯨꯔꯣ ꯑꯄꯪꯕꯤ ꯑꯕꯣꯛꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯑꯗꯨ ꯃꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩ ꯃꯁꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯑꯩꯁꯦ ꯏꯁꯨꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯥꯅꯅꯤ ꯃꯃꯥꯕꯣꯛ ꯃꯗꯣꯝꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯏꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯃꯧ ꯑꯅꯤꯁꯤꯅꯗꯤ ꯏꯁꯨ ꯊꯥꯗꯣꯏꯕꯨ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯦ ꯏꯃꯥꯒꯤ ꯌꯥꯏꯃ ꯏꯅꯦꯝꯒꯤ ꯊꯣꯏꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯍꯦ ꯂꯥꯏ ꯅꯪꯁꯨ ꯐꯠꯃꯟꯗꯦ ꯏꯁꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯄꯨ ꯂꯣꯏꯅ ꯍꯦꯛ ꯂꯧꯁꯤꯟꯕꯤꯈꯤ ꯑꯩ ꯏꯁꯨꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕꯁꯨꯅꯤ ꯃꯦꯂꯩ ꯃꯁꯨ ꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯋꯥꯖꯔꯕꯅꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯃꯥꯕꯣꯛ ꯃꯗꯣꯝꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯊꯥꯗꯣꯏꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏ ꯈꯛꯇꯗ ꯊꯥꯗꯣꯏꯕꯨ ꯁꯤꯖꯤꯟꯅꯕꯤꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯦꯂꯩꯅꯗꯤ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯦꯂꯩ ꯃꯁꯨꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯅꯦꯠꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯁꯤꯠꯇꯨꯅ ꯍꯦꯛ ꯇꯨꯁꯤꯜꯂꯝꯃꯤ ꯑꯌꯣ 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 ꯏꯁ ꯑꯩ ꯁꯤꯔꯦ ꯈ꯭ꯋꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩ ꯏꯁ ꯑꯁꯤ ꯍꯥꯏꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯑꯃꯨꯛ ꯁꯣꯏꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯃꯦꯂꯩ ꯏꯪꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯕꯗ ꯃꯁꯥꯗꯨ ꯏꯄꯪ ꯄꯪꯁꯤꯟꯈ꯭ꯔꯦ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯪꯉꯤꯅꯦ ꯅꯣꯏꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎꯅꯦ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯅꯦꯝꯅ ꯇꯨꯁꯤꯟꯈ꯭ꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯧ ꯑꯍꯜꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯂꯩꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯃꯕꯣꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯕꯣꯛꯄꯨ ꯃꯥꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯕꯣꯛ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦ ꯌꯨꯝꯗ ꯆꯪꯁꯤꯁꯦ ꯅꯐꯤꯒꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯕꯣꯛꯄꯨ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯕꯣꯛ ꯑꯩ ꯃꯩꯐꯨ ꯍꯧꯒꯠꯄꯤꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯍꯧꯒꯠꯄꯤꯔꯛꯑꯣ ꯏꯪꯕꯅ ꯏꯁꯥꯁꯦ ꯆꯤꯡꯁꯤꯜꯂꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯕꯣꯛꯀꯤ ꯃꯩꯐꯨ ꯍꯧꯒꯠꯄꯤꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯦꯂꯩ ꯑꯗꯨ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯇꯣꯝꯕꯒꯗꯨ
ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧꯕꯅ꯫ ꯏꯃꯥ, ꯅꯆꯥ ꯑꯆꯧꯕ ꯂꯥꯛꯆꯔꯤ꯫ ꯇꯣꯝꯕꯅ ꯅꯆꯥ ꯇꯣꯝꯕꯁꯨ ꯌꯧꯖꯔꯛꯂꯤ ꯏꯃꯥ꯫ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣ ꯅꯥꯔꯨꯝꯁꯤꯗ ꯈꯣꯡꯂꯛꯂꯤꯁꯤꯅ? ꯍꯥꯏ, ꯍꯧꯗꯣꯡꯅꯦ, ꯆꯠꯂꯨꯅꯦ꯫ ꯑꯆꯧꯕꯅ ꯏꯃꯥ, ꯀꯩꯅꯣꯅꯦ ꯅꯆꯥ ꯑꯆꯧꯕꯒ ꯅꯆꯥ ꯇꯣꯝꯕꯒꯅꯤꯅꯦ꯫ ꯍꯥ, ꯑꯩꯗꯤ ꯍꯧꯗꯣꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯇꯣꯝꯕꯅ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣ ꯏꯃꯥ, ꯅꯆꯥꯅꯤꯅꯦ꯫ ꯑꯆꯧꯕꯅ ꯏꯃꯥ ꯅꯥꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯃꯥꯏꯕꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ? ꯌꯦꯡꯉꯤ ꯏꯁꯨ ꯅꯨꯄꯤꯅ ꯃꯕꯣꯛ ꯑꯩ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯀꯅꯥꯝ ꯂꯩꯖꯗꯦ, ꯏꯁꯨ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ꯫ ꯑꯆꯧꯕꯅ ꯏꯔꯥ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ, ꯏꯃꯥꯒꯤ ꯅꯆꯥ ꯄꯤꯕ ꯑꯍꯜꯒ ꯑꯇꯣꯝꯕꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤꯕꯨ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯤꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕ 2 ꯂꯩꯌꯦꯁꯦ꯫ ꯇꯣꯝꯕꯅ ꯑꯁ, ꯏꯃꯥꯁꯤꯗꯤ꯫ ꯑꯆꯧꯕꯅ ꯑꯗꯣ ꯏꯃꯥꯕꯨ ꯑꯃꯥꯏꯕ ꯀꯅꯥꯗ ꯌꯦꯡꯒꯦ? ꯑꯃꯥꯏꯕ ꯁꯥꯖꯧꯗ꯫ ꯑꯗꯣ ꯑꯃꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯣ ꯍꯩꯇꯕꯅꯤꯍꯦ꯫ ꯑꯗꯨꯛ ꯍꯩꯇꯕ ꯑꯃꯥꯏꯕꯗꯨꯗꯗꯤ ꯀꯅꯥꯅ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯌꯦꯡꯉꯤꯅꯣ? ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ, ꯏꯁꯨ ꯊꯥꯗꯣꯏꯒꯤ ꯃꯇꯥꯒꯤ ꯃꯃꯥ ꯑꯃꯅꯅꯦ ꯍꯥꯏꯔꯛꯇꯅ ꯌꯦꯡꯕꯅꯤ꯫ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯈꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯏ꯫ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯇꯥꯟꯅꯔꯝꯗꯦꯅꯦ꯫ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯗꯤ ꯁꯨꯡꯐ ꯐꯔꯣꯏ꯫ ꯑꯇꯣꯝꯕꯅ ꯑꯗꯨꯅꯦ ꯑꯩꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯌꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯕꯥꯖꯤ ꯑꯃ ꯂꯩꯔꯤ, ꯈꯨꯔꯥ ꯑꯃ ꯂꯩꯔꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯟꯅꯔꯝꯗꯦꯕ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯣꯏꯅꯗꯤ ꯅꯣꯡꯃꯇ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯅꯃꯥ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯅꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯇꯧꯖꯔꯤꯕꯁꯦ ꯊꯥꯒꯠꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯆꯧꯕꯅ ꯏꯃꯥ, ꯀꯥꯟꯅꯗꯦ, ꯑꯃꯥꯏꯕ ꯐꯩꯖꯥꯎꯗꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨ, ꯑꯗꯨꯅ ꯌꯥꯝ ꯍꯩꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯇꯣꯝꯕꯒ ꯑꯆꯧꯕꯒꯗꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗꯨꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯆꯧꯕꯅ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ, ꯑꯗꯣ ꯁꯤꯗꯒꯤ ꯉꯥꯃꯨꯛꯁꯦ ꯑꯩ ꯄꯨꯔꯒꯦ, ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯗꯣꯏꯅ ꯃꯕꯣꯛ ꯄꯤꯖꯅꯕꯅꯤ ꯍꯥꯏꯅ ꯂꯩꯗꯨꯅ ꯊꯝꯖꯕ ꯉꯥꯃꯨꯛ ꯑꯗꯨ ꯑꯆꯧꯕꯅ ꯇꯥꯞꯂꯧꯗꯨꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯇꯣꯝꯕꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯑꯩꯁꯨ ꯁꯤꯒꯤ ꯉꯥꯃꯨꯛꯁꯦ ꯄꯨꯈ꯭ꯔꯒꯦ, ꯃꯍꯥꯎ ꯌꯦꯡꯂꯨꯒꯦ꯫ ꯍꯥꯏ, ꯅꯣꯏ ꯑꯅꯤ ꯑꯩ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯊꯤꯕꯣꯡ ꯉꯥꯃꯨꯛ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯅꯦꯍꯦ? ꯑꯆꯧꯕꯅ ꯑꯁ, ꯏꯃꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯂꯥꯏꯕꯤꯅ ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯑꯃꯥꯏꯕ ꯐꯩꯖꯥꯎꯗ ꯌꯦꯡꯉꯨ ꯍꯥꯏꯌꯣꯗꯣ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯣꯏꯍꯦ, ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪ ꯍꯣꯔꯦꯟ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯏꯗꯨꯕꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦ꯫ ꯍꯥ, ꯍꯥꯏꯔꯝꯃꯦꯕ? ꯀꯨꯏꯔꯔꯣꯏ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯐꯩꯖꯥꯎꯗ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯅꯤ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯁꯤꯔꯕꯗꯤ ꯊꯥꯗꯣꯏ ꯌꯦꯡꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯅ ꯃꯨꯟꯗꯧꯔꯤꯕꯅꯤ꯫ ꯃꯥ ꯁꯤꯕꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯤ꯫ ꯍꯩ, ꯀꯩꯅꯣꯅꯦ ꯃꯊꯟꯇ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯀꯤꯕꯨ ꯀꯤꯅꯦ꯫ ꯌꯥꯔꯦ, ꯌꯥꯝ ꯀꯤꯕ ꯁꯥꯔꯅꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯆꯠꯂꯣ, ꯆꯥꯛꯇꯪ ꯊꯣꯡꯉꯨꯁꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯦꯂꯩ ꯑꯗꯨ ꯑꯆꯧꯕꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯐꯩꯖꯥꯎꯗ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯐꯩꯖꯥꯎꯗ ꯌꯦꯡꯕꯗꯒꯤ ꯃꯦꯂꯩ ꯑꯗꯨ ꯅꯥꯕ ꯐꯔꯛꯄꯗꯤ ꯂꯥꯏꯗꯅ ꯅꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯦꯜꯁꯨ ꯃꯌꯥꯝꯕ ꯇꯤꯡꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯈꯨꯠꯇ ꯂꯩꯖꯔꯝꯕ ꯁꯦꯜꯁꯤꯡꯗꯨꯁꯨ ꯃꯦꯂꯩ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯆꯪꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯋꯥꯈꯜ ꯋꯥꯅ ꯎꯡꯗꯨꯅ ꯐꯝꯂꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯟꯒꯅꯤ? ꯈꯨꯠꯇꯁꯨ ꯁꯦꯜꯁꯤꯀꯤ ꯐꯥꯎ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯏꯃꯥꯕꯣꯛ ꯍꯣꯏꯗꯒꯤ ꯈꯔ ꯍꯪꯂꯨꯁꯤꯔꯅꯦ? ꯑꯁꯤ ꯈꯟꯅ ꯊꯥꯗꯣꯏ ꯃꯃꯥꯕꯣꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥꯕꯣꯛ, ꯏꯃꯥꯕꯣꯛ! ꯀꯩꯅꯣ, ꯀꯩꯗꯧꯔꯦ? ꯏꯃꯥꯕꯣꯛ, ꯆꯦꯡꯒ ꯂꯩꯕ꯭ꯔꯣ? ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡ ꯆꯔꯥ ꯂꯩꯇ꯭ꯔꯤ, ꯈꯤꯇ ꯄꯤꯕꯤꯌꯨꯕ꯫ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅꯣ? ꯂꯩꯇꯦ, ꯂꯩꯇꯦ꯫ ꯏꯁ, ꯕꯦꯝꯃ, ꯅꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯝꯅ ꯉꯝꯅꯕ ꯇꯧ, ꯃꯤꯉꯣꯟꯗ ꯍꯪꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯊꯥꯗꯣꯛꯑꯣ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯍꯦꯛ ꯇꯧꯕꯒ ꯆꯦꯡ ꯂꯩꯕꯅ ꯂꯥꯛꯀꯅꯤ, ꯃꯣꯏꯒꯤ ꯆꯦꯡꯒꯁꯦ ꯑꯩꯈꯣꯏꯗ ꯄꯩꯔꯒ ꯊꯝꯕꯗꯧꯅ꯫ ꯊꯥꯗꯣꯏ ꯃꯃꯥꯕꯣꯛ ꯂꯩꯕꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯑꯕꯣꯛꯄꯨ ꯄꯤꯖꯒꯅꯤ? ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯇꯤ ꯀꯔꯝꯅ ꯄꯤꯖꯔꯣꯏ? ꯑꯩꯕꯨ ꯏꯗꯣꯝꯆꯥꯗ ꯑꯃꯨꯛ ꯍꯪꯂꯨꯁꯤꯔꯅꯦ? ꯅꯍꯥꯟ ꯍꯪꯂꯨꯕꯗꯁꯨ ꯊꯤꯅ ꯆꯩꯔꯛꯏ꯫ ꯍꯪꯂꯔꯣꯏꯒꯦꯗ꯫
ꯑꯁꯤ ꯈꯟꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏꯒꯤ ꯃꯗꯣꯝꯆꯥ ꯂꯩꯔꯥꯡ ꯑꯗꯨ ꯐꯖꯕ ꯀꯧꯕ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯊꯥꯗꯣꯏ ꯍꯨꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯐꯖꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯇꯩꯃ, ꯁꯤꯒꯤ ꯁꯪꯒꯣꯜ ꯃꯥꯟꯕ ꯌꯨꯝꯁꯤꯗꯔꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯗꯣ? ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯊꯥꯗꯣꯏꯅ ꯃꯉꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯣ꯫ ꯐꯖꯩꯌꯦ ꯁꯤꯗꯤ, ꯉꯥꯎꯔꯦ ꯑꯩꯗꯤ꯫ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯔꯦꯝꯕꯤꯔꯣ ꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯐꯖꯕ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯛꯑꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ, ꯍꯥꯏ ꯊꯥꯗꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯇꯨꯗꯣ ꯃꯁꯤ ꯐꯖꯕ ꯀꯧꯕꯅꯤ, ꯈꯪꯅꯧ꯫ ꯌꯥꯝ ꯐꯕ ꯃꯤꯅꯤ, ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯏꯗꯣꯝꯆꯥꯅ ꯅꯪꯒ ꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯐꯖꯕꯗꯣ ꯅꯪ ꯍꯧꯔꯩ ꯃꯇꯥꯀꯣ꯫ ꯑꯩꯒꯤ ꯃꯤꯡ ꯐꯖꯕ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ 9, ꯁꯟ ꯂꯥꯕ 15, ꯑꯃꯣꯝ 10, ꯏꯔꯣꯏꯅ 10, ꯉꯥꯅꯨ ꯂꯥꯕ 30, ꯑꯃꯣꯝ 10, ꯄꯨꯟꯅ ꯉꯥꯅꯨ 50, ꯌꯦꯟꯕꯥ 30, ꯌꯦꯟꯕꯤ ꯃꯆꯥ ꯆꯦꯟꯕꯤ 10, ꯃꯔꯨꯝ ꯀꯣꯛꯄꯤ 10꯫ ꯂꯩꯔꯥꯡꯅ, ꯍꯩ ꯐꯖꯕ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ꯫ ꯑꯁ ꯀꯔꯤꯅꯣ ꯃꯁꯤꯕꯣ, ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯊꯤꯗꯔꯛꯑꯦꯅꯤ꯫ ꯐꯖꯕ ꯂꯩꯔꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ, ꯑꯗꯨꯝ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄꯗꯨ ꯉꯥꯡꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯗ ꯃꯔꯨꯝ 10ꯗꯒꯤ ꯇꯥꯗꯅ ꯀꯣꯛꯏ꯫ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ 5, ꯑꯗꯒꯤ ꯁꯒꯣꯜ ꯑꯉꯧꯕ 2, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯤꯟꯁꯤꯅ ꯇꯣꯡꯏ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯄꯥꯕꯨꯅ ꯂꯩꯕꯤꯕꯅꯤ꯫ ꯍꯥꯏ ꯐꯖꯕ, ꯌꯥꯔꯦ ꯍꯩ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡꯅ ꯈꯨꯇꯨꯝꯅ ꯁꯨꯏ, ꯐꯖꯕ ꯏꯈꯪ ꯈꯪꯅ꯫ ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ? ꯂꯩꯔꯥꯡꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯊꯥꯗꯣꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ, ꯏꯗꯣꯝꯆꯥ꯫ ꯍꯥꯎ ꯊꯥꯗꯣꯏ, ꯃꯥꯁꯦ ꯃꯤ ꯌꯥꯝ ꯀꯣꯏꯗꯕꯅꯤ, ꯅꯕꯨꯡꯁꯦ ꯌꯥꯝ ꯐꯕ ꯃꯤꯅꯤ, ꯑꯗ ꯑꯩꯅ ꯅꯪꯒ ꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯅꯤ, ꯈꯪꯅꯧꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡꯅ ꯊꯥꯗꯣꯏꯗ ꯐꯖꯕꯕꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯊꯥꯗꯣꯏ ꯐꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯂꯩꯔꯥꯡꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯐꯖꯕ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯊꯥꯗꯣꯏ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩ ꯆꯠꯂꯦꯀꯣ ꯊꯥꯗꯣꯏ꯫ ꯑꯁ ꯉꯥꯎꯏ ꯑꯩꯗꯤ꯫ ꯍꯩ ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯆꯦꯡꯗꯨꯅ ꯄꯨꯈꯤ꯫ ꯏꯇꯩꯃ, ꯑꯩꯗꯤ ꯊꯥꯗꯣꯏꯁꯦ ꯄꯥꯝꯕꯅ ꯉꯥꯎꯔꯦ꯫ ꯑꯩꯉꯣꯟꯗ ꯊꯥꯗꯣꯏꯁꯦ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯄꯤꯅꯤ ꯄꯤꯅꯤ, ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯦꯜꯗꯣ ꯁꯦꯜꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯤꯕ ꯍꯧꯔꯒꯦ ꯁꯤ ꯏꯇꯩꯃ꯫ ꯑꯩꯒꯤ ꯌꯧꯔꯛꯄ ꯁꯦꯜꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯂꯧꯕꯤꯍꯧꯔꯣ꯫ ꯑꯗꯣ ꯊꯥꯗꯣꯏꯁꯦ ꯑꯩꯒꯤ ꯁꯣꯏꯗꯅꯕ ꯑꯃꯨꯛꯇ ꯏꯇꯩꯃꯗ ꯍꯥꯏꯅꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯁꯦꯜ ꯌꯥꯝ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯁꯦꯜꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯊꯥꯗꯣꯏ ꯄꯤꯅꯤ ꯍꯥꯏꯅ ꯐꯖꯕꯗꯒꯤ ꯁꯦꯜ ꯑꯗꯨꯝ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯥꯏꯕꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯧꯄꯥ ꯊꯣꯛꯄ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯇꯣꯂꯣꯃꯨ ꯀꯧꯕ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯄꯀ꯭ꯔꯥ ꯑꯃꯗ ꯊꯥꯗꯣꯏ ꯄꯤꯒꯦ ꯍꯥꯏꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯧ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯊꯥꯗꯣꯏ ꯄꯤꯅꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯊꯥꯗꯣꯏ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯇꯨꯃꯤꯟꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯃꯕꯣꯛꯄꯨ ꯃꯪꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯧ ꯑꯍꯜꯗꯨ ꯃꯄꯥꯝꯒꯤ ꯃꯧꯄꯥ ꯊꯣꯛꯄ ꯇꯣꯂꯨꯃꯨ ꯑꯗꯨ ꯄꯨꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯅꯕꯣꯛꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯍꯤꯞꯍꯜꯂꯕꯣ? ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯍꯤꯞꯍꯟꯕꯅꯤꯗ꯫ ꯂꯥꯏꯕꯤ ꯇꯣꯂꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩꯃꯥ ꯇꯣꯂꯃꯨ, ꯑꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯣ? ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯎꯅꯦ꯫ ꯊꯥꯗꯣꯏ, ꯅꯕꯨꯡꯒꯤ ꯐꯤꯗꯥ ꯑꯝꯇ ꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯇꯣꯂꯃꯨꯗ ꯃꯣꯏꯔꯥ ꯑꯃ ꯄꯤ꯫ ꯊꯥꯗꯣꯏ ꯇꯣꯂꯃꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯥꯏꯕꯤꯗꯨ ꯃꯦꯂꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯃꯤꯇꯣ ꯑꯝꯇ ꯄꯥꯡꯉꯧꯁꯤ꯫ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯣ꯫ ꯃꯦꯂꯩ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯄꯗ ꯇꯣꯂꯃꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯥꯏ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯨ? ꯑꯩꯕꯨ ꯁꯤꯔꯝꯗꯥꯏꯒꯤ ꯇꯤꯃꯨ ꯂꯥꯏꯃꯨꯅ ꯂꯧꯕ ꯂꯥꯛꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ ꯑꯕꯨꯒꯤ ꯊꯥꯗꯣꯏ, ꯅꯪꯕꯨ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣꯅꯦ꯫ ꯂꯥꯏꯃꯨ ꯑꯆꯧꯕ ꯃꯣꯔꯥꯁꯤꯗ ꯐꯝꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯇꯣꯂꯃꯨꯗꯨ ꯃꯦꯂꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯕꯨ ꯂꯥꯏꯃꯨ ꯑꯆꯧꯕ ꯍꯥꯏꯕ? ꯀꯩꯅꯣꯅꯦ, ꯑꯩꯕꯨ ꯀꯌꯥꯝ ꯃꯨꯔꯒꯦꯅꯦ? ꯀꯩꯅꯣ ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯂꯥꯏꯃꯨꯅꯣ? ꯅꯁꯨ ꯅꯨꯄꯥꯅꯤꯅꯦ,
ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯅꯤ ꯏꯃꯥ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯀꯨꯆꯨ ꯈꯔ ꯃꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏ ꯂꯥꯏꯕꯤꯌꯦ ꯆꯠꯂꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯤꯔꯛ ꯋꯥꯛꯂꯛ ꯈꯪꯗꯕ ꯅꯨꯄꯥꯁꯦ ꯄꯨꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪ ꯀꯩꯅꯣꯍꯦ ꯅꯁꯨ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯕꯨ ꯇꯥꯟꯗꯅꯒ ꯇꯧꯏ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤꯅꯦ ꯏꯁꯨꯅ ꯑꯄꯥꯝꯕ ꯑꯃ ꯊꯤꯖꯁꯅꯤ ꯃꯁꯤꯗ ꯅꯪꯅ ꯈꯤꯠ ꯍꯩꯄꯥ ꯁꯥꯕꯤꯔꯨꯅꯨ ꯏꯃꯥꯕꯣꯛ ꯑꯕꯣꯛꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯍꯟꯅꯤ ꯍꯥꯏꯅ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯕꯤꯔꯛꯄꯁꯦ ꯃꯇꯨꯡꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯀꯌꯥ ꯍꯩꯅꯖꯗꯦ ꯑꯩꯉꯣꯟꯗꯒ ꯑꯍꯜ ꯂꯃꯟꯒ ꯁꯥꯏꯅꯤ ꯃꯁꯦ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯒ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯅꯣ ꯏꯃꯥꯕꯣꯛ ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯂꯩꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯐꯖꯕ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯐꯖꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯊꯥꯗꯣꯏꯗ ꯂꯣꯏꯅ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯏꯇꯩꯃ ꯑꯗꯣ ꯊꯥꯗꯣꯏꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯅꯥꯎꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯣꯝꯆꯥ ꯂꯩꯔꯥꯡ ꯑꯗꯨ ꯇꯣꯂꯣꯝꯃꯨ ꯎꯕꯗ ꯉꯛꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯂꯩꯔꯥꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯇꯥꯄꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯄ꯭ꯋꯥ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒ ꯈꯪꯅꯍꯟꯒꯦꯅꯅꯦ ꯄꯨꯔꯛꯄ ꯑꯣꯍꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤꯗꯤ ꯑꯩꯅ ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯃꯦ ꯃꯁꯦ ꯐꯖꯕ ꯀꯧꯏ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯇꯣꯂꯨꯝꯃꯨꯁꯨ ꯌꯥꯝ ꯄꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯏꯄꯥ ꯇꯣꯂꯨꯝꯃꯨꯗꯧꯅ ꯄꯥꯏꯖꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯂꯨꯝꯃꯨꯗꯨ ꯃꯄꯤꯒ ꯁꯦꯝꯂꯒ ꯈꯧꯗꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯇꯣꯂꯨꯝꯃꯨ ꯁꯦꯜ ꯄꯥꯏꯕꯒꯤ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯄꯁꯦ ꯀꯩ ꯍꯩꯅꯖꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯈꯨꯜꯗ ꯍꯪꯕꯤꯔꯣ ꯇꯣꯂꯨꯝꯃꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯐꯖꯕꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯇꯣꯂꯨꯝꯃꯨ ꯍꯥꯏꯁꯦ ꯑꯣ ꯁꯤꯗꯒꯤ ꯀꯥꯆꯤꯟ ꯂꯩꯃꯨ ꯃꯥꯟꯕ ꯑꯃ ꯐꯝꯂꯤꯁꯤꯔꯣ ꯍꯣꯏ ꯅꯪꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯗꯧꯅ ꯄꯥꯏꯖꯕ꯭ꯔꯣ ꯁꯛꯇꯥꯃꯛꯅ ꯊꯤ ꯐꯥꯏꯕꯒꯤ ꯁꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯌꯥꯡ ꯏꯀꯪ ꯀꯪꯈꯩ ꯐꯤꯕꯝꯃꯛꯅ ꯄꯩꯌꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯛꯇꯥꯃꯛꯅ ꯉꯥꯃꯨ ꯑꯁꯤꯕ ꯍꯦꯛ ꯃꯥꯟꯈꯩ ꯑꯩꯒꯁꯨ ꯁꯤꯗꯔꯤ ꯍꯥꯏꯕꯤꯗꯁꯨ ꯑꯩꯁꯦ ꯃꯨꯖꯔꯁꯨ ꯃꯨꯁꯅꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ ꯂꯥꯏꯕꯤꯒ ꯂꯩꯔꯥꯡꯒꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯈꯝꯖꯤꯜꯂꯤ ꯏꯆꯦꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯐꯖꯕꯕꯨ ꯊꯥꯗꯣꯏꯒꯤꯅ ꯍꯥꯏꯅ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯦꯅ ꯌꯦꯠꯄꯤꯔꯛꯇꯕꯅ ꯏꯆꯦꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯅ ꯍꯥꯟꯒꯦꯔꯥ ꯍꯥꯜꯂꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤꯅꯦ ꯊꯥꯗꯣꯏꯕꯨ ꯇꯣꯂꯨꯝꯃꯨꯗ ꯄꯤꯅꯤ ꯇꯣꯂꯨꯝꯃꯨꯗꯒꯤ ꯊꯥꯗꯣꯏꯒꯤ ꯃꯃꯜ ꯂꯣꯏꯅ ꯁꯦꯟꯌꯥꯝ ꯑꯃ ꯂꯧꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯗꯣꯏꯁꯦ ꯇꯣꯂꯨꯝꯃꯨꯗ ꯄꯤꯔꯅꯤ ꯍꯣꯏꯁꯨ ꯊꯥꯗꯣꯏꯕꯨ ꯐꯖꯕꯗ ꯊꯥꯖꯒꯦ ꯍꯥꯏꯅ ꯐꯖꯕꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯟꯈ꯭ꯔꯦ ꯁꯦꯜꯗ ꯅꯠꯇꯦ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯗꯣꯏꯁꯦ ꯐꯖꯕꯗ ꯄꯤꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ ꯃꯦꯂꯩ ꯃꯃꯧ ꯑꯅꯤꯗꯨꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯗꯤ ꯅꯠꯇꯦꯅꯦꯍꯦ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯁꯣꯔꯗꯣ ꯑꯃꯨꯛꯇ ꯆꯥꯅꯤꯡ ꯇꯥꯅ ꯐꯖꯅ ꯍꯣꯜꯂꯨ ꯑꯕꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯂꯥꯏꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯕꯣꯛ ꯏꯗꯣꯝꯆꯥ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯑꯩꯁꯦ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯩꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯃꯤ ꯅꯣꯏꯅ ꯑꯩꯒꯤ ꯃꯃꯜꯅꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯂꯧꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡꯗꯣ ꯍꯟꯗꯣꯛꯄꯤꯈꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯦꯟꯃꯜꯂꯦ ꯂꯩꯔꯥꯡꯅ ꯉꯥꯛ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯕꯨ ꯑꯩꯅ ꯐꯖꯕꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯂꯥꯏꯕꯤꯅ ꯀꯔꯤ ꯊꯥꯗꯣꯏꯗꯤ ꯇꯣꯂꯨꯝꯃꯨꯗ ꯄꯤꯒꯅꯤ ꯉꯁꯤꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯣꯂꯨꯝꯃꯨ ꯊꯥꯗꯣꯏꯁꯦ ꯆꯤꯡꯗꯨꯅ ꯄꯨꯈꯣ ꯑꯩꯅ ꯌꯥꯏ ꯂꯩꯔꯥꯡꯅ ꯐꯖꯕ ꯀꯔꯤ ꯌꯦꯡꯂꯤ ꯅꯪ ꯊꯥꯗꯣꯏꯁꯦ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯈ꯭ꯔꯣ ꯃꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯐꯖꯕ ꯑꯃꯗꯤ ꯇꯣꯂꯨꯝꯃꯨꯅ ꯊꯥꯗꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯒꯦ ꯍꯥꯏꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯁꯣꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯕꯣ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯕꯣ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯥ ꯏꯁꯨꯕꯨ ꯆꯤꯡꯒꯅꯨꯅꯦ ꯏꯁꯨꯒꯤ ꯈꯨꯗꯥꯡ ꯊꯥꯗꯣꯛꯎꯅꯦ
ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩ ꯉꯝꯃꯣꯏ ꯉꯝꯗꯧꯕꯩ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯨꯕꯨ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯏꯟꯊꯣꯔꯛꯄꯗ ꯃꯦꯂꯩꯗꯨ ꯃꯁꯥꯒ ꯁꯣꯟꯕꯒ ꯊꯣꯡꯖꯤꯟ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯄꯥꯈꯠꯅ꯫ ꯑꯕꯣ ꯅꯪ ꯀꯩꯗꯧꯔꯒꯦ? ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯕꯣ, ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣ, ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯕꯣ? ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣ, ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯝꯃꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯏꯉꯉꯛꯅ ꯂꯥꯏꯕꯤꯅ ꯍꯩꯃꯥ ꯁꯤꯔ ꯃꯥꯜꯂꯦ, ꯍꯩ ꯇꯣꯜꯂꯝꯃꯣ ꯆꯠꯂꯔꯨꯁꯤ ꯂꯥꯎ꯫ ꯂꯩꯔꯥꯡꯅ ꯀꯥꯟꯅꯗꯦ, ꯀꯨꯏꯅ ꯂꯩꯊꯕ ꯁꯨꯝꯗꯦ, ꯍꯩ ꯐꯖꯕ ꯆꯠꯂꯁꯤ꯫ ꯏꯇꯩꯃ ꯊꯥꯗꯣꯏꯁꯤꯗꯤ ꯀꯝꯗꯧꯕ? ꯑꯩ ꯑꯗꯨꯝ ꯐꯥꯔꯒ ꯄꯨꯖꯈ꯭ꯔꯒꯦ꯫ ꯂꯩꯔꯥꯡꯅ ꯍꯩ ꯅꯪꯅꯤ, ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯐꯥꯎ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯕꯣꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯑꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣ, ꯅꯁꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯕꯣ? ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣ, ꯁꯦ ꯍꯧꯒꯠꯂꯣ, ꯅꯁꯨꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕꯣ ꯑꯕꯣ? ꯑꯕꯣ ꯀꯩꯒꯤꯅꯣ ꯑꯕꯣꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯑꯕꯣꯛꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯑꯕꯣ? ꯑꯩ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯑꯕꯣ ꯍꯧꯒꯠꯂꯣ ꯑꯕꯣ, ꯍꯧꯒꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯔꯣꯜ ꯆꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯦꯂꯩꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯗꯤ ꯊꯥꯗꯣꯏꯕꯨ ꯇꯣꯂꯨꯃꯨꯒ ꯐꯖꯕꯒꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯐꯖꯕꯗꯒꯤ ꯂꯩꯔꯥꯡꯅ ꯁꯦꯜ ꯌꯥꯝ ꯑꯃ ꯂꯧꯔꯝꯃꯤ꯫ ꯏꯇꯩꯃ ꯁꯤ ꯏꯇꯩꯃꯅ ꯍꯥꯏꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯍꯥ ꯀꯗꯥꯏ? ꯄꯨꯔꯛꯂꯕꯅꯤꯅ ꯂꯧꯔꯦꯀꯣ ꯅꯨꯄꯥ, ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯐꯖꯕꯅ ꯄꯨꯔꯛꯂꯤꯕ ꯁꯦꯟꯌꯥꯝꯁꯤ꯫ ꯌꯥꯝꯃꯦ ꯁꯤꯗꯤ꯫ ꯏꯕꯨꯡꯉꯣ ꯐꯖꯕ, ꯅꯪꯉꯣꯟꯗ ꯏꯆꯥ ꯊꯥꯗꯣꯏꯁꯤ ꯄꯤꯗꯅ ꯀꯅꯥꯅ ꯄꯤꯒꯅꯤ? ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯔꯅꯤ꯫ ꯀꯔꯝ ꯀꯥꯟꯗ ꯄꯤꯕꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯈꯔ ꯊꯨꯅ ꯄꯥꯝꯃꯤ꯫ ꯍꯩꯃꯥ ꯃꯁꯤꯒꯤ ꯄꯥꯈꯪꯁꯦ ꯌꯥꯝ ꯉꯥꯏꯉꯝꯗꯤꯌꯦ꯫ ꯄꯥꯈꯠꯂꯤꯅꯤꯅꯦ ꯏꯇꯩꯃ, ꯅꯍꯥꯟꯒꯤ ꯃꯨꯁꯤꯛ ꯃꯨꯕ ꯅꯨꯄꯥꯗꯨꯅ ꯍꯥꯟꯈ꯭ꯔꯗꯤꯅ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯅꯪ ꯃꯤ ꯈꯔ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯛꯑꯣ, ꯑꯗꯨꯒ ꯍꯦꯛꯇ ꯐꯥꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯣꯝꯗ ꯂꯥꯏꯕꯤꯁꯨ ꯇꯣꯂꯨꯃꯨꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯩꯅ ꯍꯥꯏꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯄꯨꯔꯛꯂꯕ꯭ꯔꯣ? ꯄꯨꯔꯛꯏ ꯏꯆꯦ꯫ ꯑꯗꯨ ꯏꯆꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯅꯣ? ꯏꯆꯦꯅ ꯄꯥꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯄꯨꯖꯈ꯭ꯔꯣꯗ, ꯐꯥꯖꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯒꯣꯏ ꯚꯥꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯍꯦꯛꯇ ꯊꯥꯗꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯖꯈ꯭ꯔꯒꯦ꯫ ꯍꯣꯏ ꯏꯆꯦꯅ ꯑꯄꯥꯝꯕ ꯇꯧ꯫ ꯑꯗꯣ ꯅꯪꯒꯤ ꯁꯦꯜꯁꯦ ꯈꯔꯒ ꯍꯥꯞꯄꯨꯀꯣ꯫ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ ꯚꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯗꯣꯏꯕꯨ ꯐꯖꯕꯅꯁꯨ ꯇꯣꯂꯨꯃꯨꯅꯁꯨ ꯐꯥꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯖꯕ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯊꯥꯗꯣꯏ ꯐꯥꯅꯤ ꯍꯥꯏꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯂꯨꯃꯨꯁꯨ ꯊꯥꯗꯣꯏ ꯐꯥꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯄꯗ ꯊꯥꯗꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯗꯣꯡ ꯍꯦꯛꯇ ꯊꯦꯡꯖꯤꯟꯅꯔꯦ꯫ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯐꯖꯕꯅ ꯍꯩ ꯀꯅꯥꯅꯣ? ꯀꯁꯤ ꯂꯩꯕꯣ? ꯉꯝꯃꯣ ꯁꯤꯕ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯀꯩꯅꯣ ꯑꯩ ꯊꯥꯗꯣꯏꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯥꯗꯣꯏꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯗꯧꯅꯤ꯫ ꯀꯔꯤꯕ? ꯆꯠꯂꯣꯍꯦ ꯁ꯭ꯋꯥꯏꯗ꯫ ꯍꯣꯏ ꯊꯥꯗꯣꯏꯗꯤ ꯑꯩꯅ ꯄꯨꯔꯗꯧꯅꯤꯅꯦ꯫ ꯁꯛꯇ ꯑꯁꯤꯒ ꯍꯟꯗꯣꯛꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯟꯈꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯣꯂꯨꯃꯨꯅ ꯊꯥꯗꯣꯏ ꯅꯪ ꯇꯥ ꯇꯣꯂꯨꯃꯨꯅꯦ, ꯃꯄꯥꯟꯗ ꯊꯣꯛꯎꯁꯦ, ꯋꯥꯝ ꯊꯥꯏꯒꯦ ꯇꯧꯕꯅꯤ ꯊꯥꯗꯣꯏ꯫ ꯐꯖꯕꯗꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯂꯨꯃꯨꯕꯨ ꯑꯃꯨꯛ ꯃꯥꯅ ꯆꯤꯡꯊꯣꯛꯇꯨꯅ ꯊꯥꯗꯣꯏ ꯅꯪ ꯇꯥ ꯐꯖꯕꯅꯤ, ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ, ꯅꯣꯏ ꯏꯗꯣꯝꯆꯥꯅ ꯅꯪ ꯃꯣꯏꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯥꯗꯣꯏ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯑꯩ ꯀꯨꯏꯅ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯁꯨꯝꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯤꯐꯠꯇꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯔꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯑꯩ ꯃꯅꯤꯡ ꯊꯣꯡꯁꯦ ꯐꯥꯛꯇꯣꯛꯂꯒ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯥꯅ ꯆꯦꯟꯈꯤꯕꯗꯨ ꯇꯣꯂꯨꯃꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯎꯔꯝꯃꯤ꯫ ꯇꯣꯂꯨꯃꯨ, ꯅꯨꯄꯤ ꯑꯃ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯀꯩꯕ?
ꯁꯣꯏꯗꯅ ꯊꯥꯗꯣꯛꯑꯔꯝꯒꯅꯤ ꯇꯥꯗꯣ ꯑꯁꯤ ꯍꯥꯏꯅ ꯇꯣꯂꯨꯃꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯈꯤ ꯐꯖꯕꯁꯨ ꯃꯥꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯃꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯅꯣꯏ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯑꯩꯒꯤ ꯊꯥꯗꯣꯏ ꯆꯦꯟꯈ꯭ꯔꯦ ꯇꯥꯟꯅꯧꯁꯤ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯅꯨꯄꯥꯗꯨ ꯃꯔꯣꯟ ꯃꯔꯤ ꯐꯩ ꯐꯩꯅ ꯍꯦ ꯀꯅꯥꯅꯣꯅꯦ ꯊꯦꯡꯖꯤꯟꯕ ꯃꯤꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯊꯥꯗꯣꯏꯒꯤ ꯏꯪꯅ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯃꯥꯗꯤ ꯉꯥꯎꯈ꯭ꯔꯦ ꯃꯩꯔꯥꯕ ꯊꯥꯗꯣꯏꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯕꯣꯝ ꯑꯩꯕꯣꯝꯗ ꯀꯟꯕꯤꯌꯨ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯩꯕꯣꯝꯗ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯣꯂꯨꯃꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯐꯖꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯄꯨꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯇꯣꯂꯨꯃꯨꯒ ꯐꯖꯕꯒꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯨꯟꯅꯔꯤ ꯇꯣꯂꯨꯃꯨꯅ ꯍꯣꯏ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯁꯦ ꯊꯥꯗꯣꯏꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯝꯇ ꯄꯨꯗꯣꯏꯅꯤ ꯆꯠꯂꯣꯏ ꯅꯪ ꯑꯗꯨꯝ ꯊꯥꯗꯣꯏꯁꯦ ꯑꯩꯅꯅꯦ ꯃꯥ ꯄꯨꯗꯣꯏꯁꯦ ꯊꯥꯗꯣꯏꯅ ꯃꯤꯠ ꯐꯠꯇꯥꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯣꯝ ꯑꯩꯕꯣꯝꯗ ꯀꯟꯕꯤꯌꯨ ꯏꯕꯣꯝ ꯐꯖꯕꯅ ꯀꯅꯥꯒꯤ ꯏꯕꯨꯡꯅꯣ ꯀꯞꯀꯅꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯗꯧꯅꯤ ꯇꯣꯂꯨꯃꯨꯅ ꯊꯥꯗꯣꯏ ꯃꯁꯤꯒꯤ ꯐꯖꯕ ꯍꯥꯏꯕ ꯐꯖꯗꯕꯁꯦ ꯃꯥꯅ ꯍꯥꯏꯕ ꯇꯥꯔꯨꯅꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯩꯔꯥꯕꯅ ꯐꯖꯕ ꯑꯃꯗꯤ ꯇꯣꯂꯨꯃꯨꯕꯨ ꯐꯨꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯂꯨꯃꯨ ꯑꯃꯗꯤ ꯐꯖꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯩꯔꯥꯕꯅ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯅꯆꯥ ꯍꯜꯂꯛꯑꯦ ꯊꯣꯡ ꯍꯥꯡꯉꯣ ꯑꯣ ꯏꯃꯥ ꯀꯨꯁꯨꯝꯅ ꯍꯣ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯅ ꯀꯨꯁꯨꯝ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯂꯛꯏꯅ ꯃꯅꯝꯁꯤꯗꯤ ꯌꯨꯒ ꯊꯛꯏ ꯃꯥꯜꯂꯤꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯈꯨꯄꯥꯡꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯁ ꯏꯃꯥ ꯅꯥꯏ ꯏꯇꯥꯎꯁꯤꯡꯅ ꯊꯛꯎꯅ ꯅꯝꯗꯅ ꯄꯤꯊꯛꯄꯅꯤ ꯑꯩꯗꯤ ꯊꯛꯆꯔꯣꯏꯅ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨꯅꯤ ꯃꯣꯏꯒꯤ ꯌꯨ ꯍꯥꯏꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯏꯃꯥ ꯃꯇꯨꯡꯗꯒ ꯊꯛꯂꯕꯗꯤ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯍꯩꯃꯥ ꯏꯃꯥꯒꯤ ꯃꯩꯔꯥꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯅꯨꯄꯤꯁꯦ ꯂꯩꯔꯣ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯏꯀꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯨꯁꯨꯝ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯏꯃꯥ ꯑꯩ ꯍꯩꯃꯥ ꯏꯀꯥꯏꯔꯤꯔꯣ ꯅꯪꯕꯣ ꯂꯥꯛꯑꯣ ꯀꯣꯏꯒꯅꯨꯁꯤ ꯅꯌꯨꯝꯒꯨꯝꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯨꯁꯨꯝꯅ ꯊꯥꯗꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯁꯛ ꯐꯖꯔꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯉꯧꯕꯁꯤꯅ ꯐꯥꯕꯤꯔꯤꯔꯕ ꯅꯪꯕꯨ ꯏꯃꯥꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ ꯑꯩꯗꯤ ꯏꯕꯨꯡꯅ ꯀꯟꯕꯤꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯨꯁꯨꯝꯗ ꯇꯝꯂꯝꯃꯤ ꯀꯨꯁꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯅꯥꯁꯨ ꯅꯠꯇꯕ ꯃꯆꯥꯅꯨꯄꯤꯒꯨꯝꯕꯤꯁꯤꯕꯨ ꯃꯃꯜ ꯂꯧꯗꯨꯅ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯃꯣꯏ ꯂꯥꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯑꯩꯅꯗ ꯃꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯑꯩꯕꯨ ꯂꯨꯛꯃꯥꯏꯅ ꯌꯣꯟꯕꯤ ꯂꯩꯇꯦꯒꯨꯝꯅ ꯑꯩꯒꯤ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ ꯃꯈꯣꯏ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯀꯞꯀꯅꯨ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯁꯥꯁꯤꯗꯤꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯏꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯏꯁꯥꯕꯨ ꯐꯥꯒꯦꯅ ꯇꯧꯔꯕꯗꯤ ꯃꯣꯏꯅ ꯏꯃꯥ ꯇꯧꯒꯦ ꯍꯦꯔꯥ ꯈꯪꯅꯤꯗꯅ ꯃꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯆꯥꯅ ꯏꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯍꯩꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯕꯨꯡ ꯑꯃꯁꯨ ꯂꯩꯔꯤ ꯃꯣꯏꯅ ꯂꯥꯛꯆꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏ ꯑꯗꯨ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯖꯤꯅ ꯊꯤꯕꯤꯔꯛꯄꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯅꯨꯄꯤꯅ ꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯁꯦꯜ ꯇꯪꯈꯥꯏ ꯌꯦꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯗꯤ ꯀꯨꯁꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕꯤ ꯊꯥꯗꯣꯏ ꯑꯗꯨ ꯀꯨꯁꯨꯝꯒꯤ ꯃꯐꯝꯗꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯑꯗꯨ ꯀꯨꯁꯨꯝꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕ ꯆꯪꯉꯛꯇꯨꯅ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥ ꯌꯥꯝ ꯂꯥꯝꯃꯤ." "ꯂꯣꯏꯔꯛꯀꯗꯧꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ." ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯃꯩ ꯇꯦꯛꯇꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯊꯥꯗꯣꯏꯗ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯃꯩꯔꯥꯕ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯇꯧꯈ꯭ꯔꯦꯗ ꯊꯥꯗꯣꯏ ꯅꯪꯁꯦ꯫ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ ꯅꯪꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯐꯝꯗ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗ꯭ꯔꯥ?" ꯑꯁꯨꯝꯅ ꯃꯗꯣꯝ ꯈꯟꯖꯗꯨꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯤ꯫ ꯀꯨꯁꯨꯝ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯊꯥꯗꯣꯏꯅ "ꯏꯕꯣꯛ, ꯏꯕꯨꯡꯒꯤ ꯆꯥꯛ ꯁꯔꯨꯛ ꯁꯤꯗ ꯂꯩꯔꯦ." "ꯀꯗꯥꯏ, ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ." ꯑꯁꯤ ꯍꯥꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ "ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯂꯁꯤꯔꯥ?" "ꯍꯣꯏ, ꯆꯥꯊꯣꯛꯂꯁꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯐꯖꯕꯗꯨ ꯂꯥꯛꯇꯨꯅ ꯁꯦꯜ ꯊꯧꯔꯤ꯫ "ꯏꯇꯩꯃ, ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯁꯤꯡꯕꯤꯔꯣ." "ꯊꯥꯗꯣꯏ ꯄꯤꯅꯤꯅ ꯁꯦꯜ ꯑꯔꯩꯈꯩ ꯂꯧꯈ꯭ꯔꯒ ꯄꯤꯁꯨ ꯄꯤꯗꯕ." "ꯍꯩꯃꯥ, ꯀꯩꯅꯣꯗꯨꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯄꯤꯗꯕ꯭ꯔꯣ? ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ." ꯈꯪꯗꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯂꯧꯕꯤꯔꯣ, ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯅꯔꯣꯏ." "ꯅꯥꯇꯩ ꯆꯥꯔꯣꯏ ꯀꯥꯏꯅ? ꯍꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯍꯣ ꯅꯨꯄꯥ, ꯇꯥꯔꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ꯫ ꯁ꯭ꯋꯥꯏꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤ ꯃꯤꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯈꯣ." ꯑꯇꯣꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯀꯅꯥꯅꯣ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯕꯣ? ꯑꯣ, ꯅꯪꯂꯥ? ꯐꯩ, ꯅꯪ ꯈꯪꯅꯤꯗꯅ." ꯑꯁꯤ ꯍꯥꯏꯅ ꯐꯖꯕꯕꯨ ꯐꯨꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯖꯕꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯃꯤꯁꯤꯡꯗꯨꯅ ꯑꯇꯣꯝꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯄꯤꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯐꯖꯕꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ "ꯏꯕꯨꯡꯉꯣ ꯐꯖꯕ, ꯅꯌꯥꯝꯕꯁꯦ ꯁꯤꯕ ꯇꯥꯔꯦ. ꯑꯃꯨꯛꯇ ꯅꯪꯒꯤ ꯃꯤꯁꯤꯡꯁꯤꯗ ꯐꯨꯕ ꯂꯦꯞꯄꯣ ꯍꯥꯏꯌꯨꯃꯤ." "ꯍꯣꯏ, ꯐꯨꯕ ꯂꯦꯞꯄꯣ. ꯏꯇꯩꯃ, ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤꯃꯒꯤ ꯃꯅꯨꯡꯗ ꯁꯤꯡꯂꯛꯇ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ." ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯁꯣꯝꯅ ꯂꯥꯏꯕꯤꯒꯤ ꯌꯨꯝꯗꯅꯤ ꯇꯣꯂꯨꯝꯕꯨꯁꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ "ꯏꯆꯦꯜ, ꯀꯔꯤꯅꯣꯅꯦ ꯁꯦꯜ ꯍꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯝ ꯊꯥꯗꯣꯏꯗꯣ ꯐꯪꯅꯕ ꯊꯤꯔꯒ ꯂꯣꯏꯔꯁꯤꯕꯣ? ꯏꯕꯥꯏ, ꯑꯩ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯄꯥꯝꯗ꯭ꯔꯦ. ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯣ. ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯣꯏꯅ ꯄꯥꯝꯃꯤ." ꯂꯥꯏꯕꯤꯅ "ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯗꯣꯏꯅꯣ? ꯁꯦꯜ ꯂꯩꯇꯦ ꯇꯣꯂꯝ." "ꯁꯦꯜꯗꯣ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ. ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯅꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ." "ꯍꯦꯔꯥ ꯇꯣꯂꯝꯃꯨ, ꯅꯪꯁꯨ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯅꯨꯗ. ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝꯐꯝꯁꯤ ꯂꯧꯒꯅꯤ?" "ꯏꯆꯦ, ꯅꯧꯄꯥꯁꯨ ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯏ ꯄꯤꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯇꯣꯂꯝꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤ. ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯒ ꯇꯣꯂꯨꯝꯃꯨꯒꯤꯒ ꯁꯦꯜ ꯑꯗꯨ ꯂꯥꯏꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯅ ꯁꯤꯡꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨ ꯃꯨꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯐꯠꯇꯕ ꯑꯆꯧꯕ, ꯂꯥꯏꯕꯤ, ꯑꯇꯣꯝꯕ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯗꯨ ꯃꯌꯨꯝ ꯂꯩꯇꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏꯒ ꯃꯩꯔꯥꯕꯒꯗꯨ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯊꯥꯗꯣꯏ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ ꯏꯕꯣ?" "ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ. ꯑꯩꯅ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩ ꯑꯣꯏꯖꯕ ꯊꯤꯕꯁꯨ ꯅꯠꯇꯦ." "ꯍꯩꯃꯥ, ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯣꯛ ꯍꯥꯏꯔꯣ." "ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤ." ꯊꯥꯗꯣꯏ ꯃꯩꯔꯥꯕꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯕꯣꯛ, ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯑꯁꯦꯡꯕꯅꯤ ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏ, ꯅꯪꯕꯨꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯁꯩꯌꯣꯛꯇ ꯑꯩꯕꯨ ꯃꯥꯏꯊꯤꯔꯕ ꯅꯨꯡꯁꯤ ꯂꯥꯟꯃꯤ ꯑꯣꯏꯍꯟꯕꯤꯒꯅꯨ." ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
Ibong, ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ. ꯑꯁꯦꯡꯕ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯊꯥꯗꯣꯏ. ꯂꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯦ. ꯊꯥꯗꯣꯏ, ꯑꯩ ꯉꯁꯤꯗꯤ ꯍꯩꯐꯝ ꯈꯪꯗꯅ ꯍꯔꯥꯎꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯀꯨꯁꯨꯝꯅ ꯈꯪꯕꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.